Praise the Lord. Ahan bamaktada yengbiriba amasung kanbiba mapugi afaba wapaw sibu tabigadoriba ichilinaw ichechel ima pabungsing mayam pumnamagpo dayanan laisramna thamoidagi nungshiba amasung ikai khumnaba uchari mayam da video amakak ay yanghanjage video si aina fangnajabani matamda igi thamoidasu ipana phongdok haningbagi apambase aingonda phawon birakpani hairiba video sida message kaya ama ishorna phongdok piri ahan bada video si yengbiu video si hindi gi londa haidokpa video ni madugi matungda I maite londa amuk haidok serake ahan bada video se yengbiu को जय मसीह। नमस्कार, मैं रेवरेंड डेविड खालको। आज मैं घर से मोढ़ा लाने के लिए भूल गया और हमको यहाँ भीतर में सेवा देने के लिए जाना है। मैं सोच रहा था कैसे जाऊँगा, लेकिन प्रभु ने मुझे एक आइडिया दिया ये बोरा के द्वारा। तो मैं अभी ये बोरा में जा रहा हूँ। आप नीचे देख सकते हैं, सुला में दिखा रही है। इसको मैं फिर ऐसा करके जाऊँगा, ऐसा रखूँगा, उसके बाद में और ऐसा करूँगा, फिर उसके बाद में ऐसा। यूथ लोगों को मैं बोलना चाहता हूँ, मैं ऐसा होकर भी मैं सेवकाई करने के लिए मेरे जीवन में बर्निंग है, बर्डन है, कॉलिंग है। मुझे कुछ भी बात मुझे रोक नहीं सकते। तो आप लोग का पैर हाँ ठीक है, तो आप लोग क्यों आगे नहीं बढ़ते हैं? आगे बढ़िए। जय मसीह। हालेलुया। video sida nipasina phongdoklibasi nipasi ahan badari mahak chatpa ngamdaba nipani adubu Jisu Krista na khangkhiba chaina mahak na loikhiba thabak mahakki nungsibado nipasina khangjaraba matungda magi thamoida Jisu Krista gi nungsibana phumjanba thamjanba ngamdabagi maramna mahakna khangjadaba singda phongdoknabagi damakta magi makhong chatpa ngamdaba taragasu mahakna makhutna oiragasu chatlaga Jisu Krista gi thawgal tawi aduiba taragadi hawgolagliba singda youth singda mahakna haibase adomgi makhut makhong phaba taragadi adom karigi damakta Jisu Krista gi thawgal tawba chaloidobuno adom hena Jisu Krista gi thawgal tawba chatpiyo haibagi yam nungsiba message amani masida utlibase maseni yengjaba matamda gi moida ipana mayamda phongdok chaningbagi apambase phawjarakpani ai mayamda holy bible dagi sugi wahai amakak ai pathok serake yengbiu Matthew dagi yengbiu Matthew gi pandup mapan gi pada kunthra ga taruk dagi hauraga pada kunthra ga nipan Matthew chapter 9 verse 36 to 38 ai pathok serake aduga mahakna miyam adu ubada mahakna mekhoibu nungsiba poklammi maramdi mekhoi yaw shenba leitaba yawgum awabada taba amasung pangbinaba leitaba oirami maduda mahakna sebok singda hai low lokadabadi yami adubu thabak sugadaba midi yamde maramaduna mahakki lawrok phamda thabak suba mi thabiraknaba nekhoina lawrok mapuda haijo amen asigi bible gi verse oja sing aingonda ipana phongdok pirei low lokadabadi yami jasing ngasi ai yamten haidok sage ngasi taibang panbada yengbiu mafam pumnamakta irangni mafam pumnamakta mishiminani mafam pumnamakta mihat minaini amasung hatok nadragasu anaba ayekpa makhal gi maming khangdaba anauba anaba kayama laktuna mioi kayama hatkre yengbiu mayam COVID-19 na lakpadagi mioi kayama leikhidre yengbiu sor honba ngamnadabadagi shiduna amasung mai thabam leiraktabagi maramna kogi isingda phawada thadaduna asiba hakchang kayamane taibang malem pumnamakta world pumnamakta amasung asigi matamsida mafam kudingi irang lan haunaraktuna bom thadaduna missile thadaduna nongmai kapiduna chakuna thinbiduna hatoknariba taibang malemse karamba matamda loirakadabano haiba khangaktana leiraba matamasida holy bible gi wahaina kanbiyo mapugi aphaba wapauna mioi singda yauduna shibase loiba nate shiba loiraga loma naidaba sargada ekhoi punna amuk unagani haibagi holy bible gi wahai se ekhoi phongdok sabase oja sing yamna mathau tare amasung ngasi unariba sing asi thoknariba sing asi holy bible na hairam matungina jahi lising kaya gi mamangda ekhoi da mase prophecy oina ekhoi da phongdok piram labani holy bible na ekhoi na pajari base tebang panbigi aro matamda matau karamna khangani ne ekhoi na
you are toy toy na harakani laina la chat khangdaba lakani kaucheng mapai pairakani lebak amagi mathakta landarakani imung manungda nungsiba mangakani masagi waijibata talakani pumnamak ase aikoina ngasi chap chana thoktuna leirabani maramaduna jisu christ gi second coming hauzik oigadra haurel oigadra hayeng oigadra kanana su haiba ngamdre maramaduna ipagi nungsiba khangsadriba ipabu migini haiduna leiriba aikoibu nungsimanbagi damakta shiduna phumduna hingatpa jisu christang asisu hingduna leiriba amuk wayenbagi rapture gi matamda amuk lengbirakadorba hairiba ipagi kanbiba wahai thazaduna karigumba shiba taragasu mahak amuk shiraroi mahak lomba naidaba sargada leigani masida aikoina ishona takpiribase low lokadaba yamde low se loga aikoina paisalibase ojasing low se loga aikoina paisalibase kotani low thau thambamgi koto hairiba kotuga hairiba koto ishorgi mafamdadi sarga heaven se ishorgi kot ni aduga aikhoisina ishorgi lowga ishorna changdamnaribani ojasing maramaduna low khawgadabadi yame loina mullebko tabang panbase loina wanare loina akibana thalle khoirang khushaunabana thalle mihat mineina thalle maramaduna kanbiba nungsiba kokpibagi mapu oiriba mioibabu nungsimanbagi damakta chahi kunthraga humdoi makhai surakpa matamda ojasing icheichel ichilnausing adom amasung aigi damakta siki aikoina khangdringaida ingbiu Yesu Krista mahak dharma sandokpa lakpa nate dharma gi boundary lei dharma amaga nungsinadabasu lei mayam aikoina khangnarise adubu Yesu Krista di dharma nate mahak ti mioiba haiba aikoibu kanbinaba lakpani Yesu Krista mahak magonda boundary leite ishordabu boundary leigadra ojasing mahakna pumnamak sembibani haiduna aikoina bible hangdokpa matamda aikoina khangi aikoina fangnai maramaduna aikoibu sembirakpagi maramna ipa mahakna aikoibu nungsimanbagi maramna mahaki thawai phawa thadokpa pamuba leitana aikoibu kanbibani ojasing maramaduna Yesu Krista bu thajaraba chilnaw che chalima pabungsing adomda sonthaba leibiganu adomda pangal hapabani ngasigi video se Yesu Krista na adomda yenghanbani makhong yaudaba taragasu chatpa ngamdaba taragasu ipagi nungsibadu poduna ipagi kanbikhiba wahaido poduna amasu mioibasingbu nungsimanbagi maramna o aidi Yesu Krista thajabagi maramna aigidi lomba naidaba sargada chatlani ipana shiduna phumduna hingatbagi maramna ashibana joy tawba ngamdabagi maramna shibabu joy tawkhiba Jesu Krista bu thasabagi mapalna adubu Jesu Krista bu khangdaba ichilnaw iche chalima pabungsing kayam leiri maikhoidasu ipagi wahai phongdoke maikhoidasu maru hunge ipagi wahai se marudagi aikoina maru ama hunba matamda nongalapga hekta haude marudo ahanbada shiraba matungda marudo pomtharaga maton chongkhalakpani ipagi wahaidi khudakta maton chongktaba yai khudakta result fangdaba yai adubu nongma natraga nongmadi afaba leihauta takhiba taragadi soidana mahai yalakani asi aikoina tawjariba afabo apau Jesu Kristana shiraga phummaga hingatlaga afabo apau sandu haise dharma sandu haibanate ojasing dharma sanduro Christianity sanduro haibanate Christianity is not a religion my dear friends my dear sister brother and sister Christianity has a religion amanate Christianity habidi Yesu Kristana loibikhiba thabakta aikoina thasabado aran kubam salvation Yesu Kristana aidi lambi achumba hingba de aikoibu pubinabagi damaktani Yesu Kristana amuk taibang panbada lakpiribase while jathang Old Testament da while jathang 10 commandment leina Yesu Krista lakpibagi maramdi mioiba aikoi perfect oide kanasu mapung fade amasung hairiba ishori yathangdo chamda cham ngakpang makana suleite maramdi mioiba habise soli khangkhangna susoi lan khangdana susoi mioiba habise maramaduna mapung faba aran khubam pibinabagi damakta Jesu Krista lakpikibani maramaduna aikoi Yesu Kristagi afaba wapause khak aikoi sandokminase matam nakle ojasing matam yamna naklabani ko Yesu Krista lakpa matamda ipa aina nahakki mingda ipa aina awaba anaba thidaba makhai ipa bu khangjadaba singda ipagi nungsiba phongdokse ipana harauroi ojasing akhoi ngasi mafam punamakta irang thoe haina akhoi wana leigadra kapna leigadra masidi Jesu Kristana haibiramlabani soidana thokani adubu nakhoi di langtaknaga nu haibani ojasing chilnausing cheichelsing maramaduna akhoi ipagi afabu pause akhoi haidok chasi maramdi
ngasi aikoina afaba wapau haidokpa matamda aikoida ngangaido aikoida chairaido matam amada aikoina su chairami aikoina su ngangami adubu achumba khangpa matamda ipagi thawal tawjaba ipagi achumba phongdoksabani maramdi dharmana aikoibu sarga tana pubiba ngamde dharmana aikoigi thawaibu aikoibu ashibadagi ahingba olanba ngamde adubu ishorna ngami hariba ishorado kananasu ude adubu magi matha nungi masanupa ibungo Jesu Krista taibang panbada lakpiduna historical oina itihasik oina mahakna aikoibu nungsikibani mahakna yankiba cross ngasisu hangduna lei mahaku pana phungkiba mongpham ngasisu hangduna lei ibungo mahakna taibang panbada lakpikibagi mara numittagi hauraga chahi masing thiba hoduna ngasidi 2023 haribani amuk Christmas ki matam su naksilakle amuk New Year 2024 su naksilakle ojasing adum 2024 ugadara uroidara su khoi khangde maramdi ngasi oinariba phibamse chang jawraba aduni ojasing ngak jawba haibado amasung Bible na takpi hojikti Jesu Krista thongjinda leptuna leire karamba matamda changakadage haiba khangde amasung Jesu Krista na thajadaba mise ibungo mahakpu yadaba ibungo mahangmonda shawba misakse yam nungsiba khangjadabagini haina khanbi ojasing maral lumba nang lali nang hatuke haina Jesu Krista na lakpa nate kanbige haiduna lakpani kanbiba fangkraba aikoina ipagi nungsiba haido aikoi haidok jarasi hena thawal tawminasi पाप हिंदोक थुदोक मफमदा थौजाल हिंदोक थुदोकना हैथारे हारिबनी ओजा सिंह अखोई यीशु ख्रिस्टबु थाजरबा चिंगमी तम्मी इचल नावसिंग इचे इचलिमा पाबुंग सिंह अखोई यीशु ख्रिस्टबु खंगजदरिबा सिंगदा ताइबंग मालियम दे ईश्वर की वापावसे फोंदोक पिनसे ईश्वरना ख्वाइदगी पामजबा अफाबा वापावदे ईश्वरना ताइबंग पानबु नुंसिमनबगी मरमना मियबु नुंसिमनबगी मरमना माके अमतंग हारबा मसानुपा थाबिरक्तुना मसानुपाना अखोइगिदमक्ता अखोइना तौखिबा तौरिबा तौरकदबसु यावरबा अखोइगी पाप अखोइना ईश्वरगी मायोक लेबा थबक तौबा अमसुंग ईदा चलंबा पापगिदमक्ता यीशु ख्रिस्टना शीदुना फुमदुना अमसुंग पाप पुमनमक लौथोक्तुना अमुक हिंगतख्रे हिंगतलगा माकना हाय अइबु थाजबसिंगना मांगददुना लोंबा नायदबा हिंगबा पुंसी फंगनी पापना नखोइगी नथक्ता खुदुम चलरोइदौबनी मरमदि नखोइदी वाइन याथंगी मखा पोंद्रे अदुबु थौजानगी मखा पोले हालेलुया थौजानना थाजबगी मपाना नखोइबु कनबिरे मसि नखोइदगी नते ईश्वरगी गिफ्टनी ईश्वरगी खुदोननी ताइबंग पानबदा बाइबल ना ताकपि नुसिरबा चिलनाव इचे इचलिमा पाबुंसिंग यीशु ख्रिस्टबु थाजदबा यीशु ख्रिस्टदा शावबा क्रिश्चियनसिंगदा शावबा लेबिबा तारगदि याम नुसिना खुद अनि लोनदुना आइना हाइजरी आई अदोमदगी हेना आइना यारमदे क्रिश्चियन आई पास्टर फुरंबा मिसकनी अदुबु यीशु ख्रिस्टना आइगोंदा उथोक पिरकपा मतमदा आई लेबा ngamde चटपा ngamde आई वा ngamba ngamde आई लेपा ngamde आई येंगबा ngamde अदु आइगी हकचांगदा फावरखि मरमदुना आइना फोंदोक्सबनी येंबियु ngasi taibang panbada aikoina kanagumba ama leitaba matamda nang kadai chalino nang unararoidra haiduna kappeba adubu ibungo Jesu Krista mahakaktana siduna phumduna hingatpa mahakaktana sakhi pi madudi taibang panbada setna khiba taragasu ibungo mahakpu thajaba taragadi ekoi sargada loina unaraga leini amaga loina khangnaraga asigi taibang panbagi hakchang nate sargagi hakchang oina akhoi amuk laiminagani mafamdugadi chaklamba khawrangba asauba khatnaba asiba haiba mata leiraroi asaba aingbasu leiraroi numit thagi kanaba leiraroi ipa ishordagi tholakpa nungsiba mangalna aingba mangalna akhoi bu yomsinduna thamlagani amuk hana mittagi pitaba leiraroi ojasing taibang pansidi mittagi pitaba na thalle लोंबा नायदो सरगदा चटनबगी दमक्तनी यीशु क्रिस्टना अफाव पाव संदु हाइबदो करिसु तौबगी मथौ तादे अदोम थाजबिउ अदोमगी दमक्त यीशु क्रिस्टना क्रॉसदा पांगतिंदुना हिंगतखि हाइबसे सीदुना हिंगतखि हाइबसे इपा हाइदुना अदोम लौसिनजो इपा नाहक्तिगी थवाइनी इपा तबु लौसिनजरगे आई पापीनी आई फत्तब तौखि आइगी इरालगिसु इपाना लौथोकपिउ हाइदुना अदोम हाइबिउ मिकुप अमदा अदोम सल्वेशन फंगनी अदोम सीरगा कदाइ चतुइनो हाइना खनबगी मथौ तादरे लोंबा नायदो सरगा अदोमगी हालेलुया आमेन ताख्रब इपागी वाहैना थाजरब पुनमक्ता थवाय सिंगबना नहौना चंगदुना अदोमगी थमोइदा अदोमगी ब्रेनदा अदोमगी हकचांगदा
ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯆꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯔꯒꯗꯒꯤ ꯂꯥꯛꯄ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯁ꯭ꯄꯤꯔꯤꯠꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯊꯥꯖꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯙꯔꯃ ꯍꯣꯡꯗꯣꯛꯀꯗꯕ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩ ꯁꯦꯝꯕꯤꯕ ꯃꯄꯨꯒ ꯑꯩꯈꯣꯏꯒ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯏꯁꯣꯔꯗ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯏ ꯃꯁꯤ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯑꯣꯖꯥꯁꯤꯡ ꯑꯩꯅ ꯏꯔꯒ ꯍꯥꯏꯗꯣꯛꯆꯕ ꯅꯠꯆꯗꯦ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯦ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯅ ꯏꯁꯥ ꯑꯂꯦ ꯁꯂꯥꯝ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯃꯤꯑꯣꯏꯕꯕꯨ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯔꯒ ꯑꯃꯁꯨꯡ ꯅꯣꯔꯣꯛꯇ ꯈꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯆꯨꯝꯕ ꯃꯄꯨꯅꯤ ꯑꯣꯖꯥꯁꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯕꯦꯇꯣꯟ ꯐꯪꯉꯒ ꯑꯩꯅ ꯍꯥꯏꯗꯣꯛꯆꯕ ꯅꯠꯇꯦ ꯄꯩꯁా ꯐꯪꯉꯒ ꯑꯩꯅ ꯍꯥꯏꯗꯣꯛꯆꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯎꯔꯤꯕ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯑꯗꯣꯝꯗ ꯁꯔꯒꯗ ꯑꯗꯣꯝꯅ ꯊꯥꯖꯔꯒ ꯁꯔꯒꯗ ꯂꯩꯕ ꯃꯇꯝꯗ ꯑꯗꯣꯝ ꯈꯪꯉꯛꯀꯅꯤ ꯑꯣ ꯑꯩꯅ ꯃꯃꯥꯡꯗ ꯁꯥꯎꯔꯝꯕꯗꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡ ꯃꯁꯤ ꯍꯥꯏꯖꯤꯟꯅꯕ ꯅꯠꯆꯗꯦ ꯑꯍꯤꯡꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯄꯨꯅꯤ hingatpagi maramna shiba loiraga loide amuk hingalakpagi maramna changna sargada kaagibagi maramna mahakase ngasisu mahakna thokningba taragadi thokpire Hallelujah. Praise the Lord. Takraba punamakta Ishwarna hena sokpirabani ibungo ahingba Nazareth ki Jesu Christ gi minglena. Hallelujah. Amen.